ino masing ang china phone se dumak switch off tawduna leiribasi yum masidagi ki college adu da chatkani haduna chatkhraga switch off leiribasi bu masing ang chibu kari tawba yawrajan oi babo kari tawrage nasana pati yawri yawdi haraktribo crime reports taromasi butabiribasi mu james haigur jamna taramlok chobagolena ikoknona khurumjari crime reports saniga kunthraga ni thoi subatangkak thawdok ase english tingani taraga taret September thada thoki badiguma sengba thodokni mafam Patna Bihar mafam masida mahi masing tamduna gaya dagi yum honglak Patna da mahi masing tamna nanabagidama Najib kaubamiyoy ama mahak nong phone chatkhiramdi masigi matungda imung manunggi mahaki mapokpana call tawba matamda phone adu switch off laki karino masing angchina phone se dumak switch off tawduna leiribasi yum masidagi ki college adu da chatkani haduna chatkhraga switch off leiribasi bu masing angchibu kari tawba yawrajan oi babo kari tawrage nasana pati yawri yawdi haraktribo aduni ne mama hojik phabu karimata haraktini nahan makhaidi sumaina tawdabani ni adubu karino mana thorisibo masigi matungda police ta miyoy ama khana call torki hello police station oi birabra mani kanano karino lambi lamhang paraski amanba building amagi manungda asi bhaksa makhak lere kari adona karamna thinara kono building adugi manakta sum changlubada manung aduda karino mai leire haduni yenglubada asi bhaksa ngone leramani ai 100 number to call tawduna ai pau pijarak libasin pare haktang lebiramo akhoi mafam aduda yam thuna lanam honagi aduga karino habido khoi soidani yengsinki apani sir ai leijarungi asumna mafam aduda police ki miyoi laki masigi matungda mafam aduda lakpaga police na mafam adugi oiriba phibam adu yengsilan mafam aduda naha ama asi bhaksang oina leiramki masigi matungda police na mahaki identification mobile che chang pumnamak thina bohnaki adubu mobile leramde che chang ama thayawramde identity card ama thaleramde masigi matungda police na ihan hana urokpa mi aduda nangnu ure habra mani sir mafam sida kana leramge mi chen khiba khot khiba uramra sir adugi de matu jawdre mafam sida mi he pothana bani kari gum matamda di naha sing mafam sida lalaga yu thakpa khotpa adumaina si hek tawbani sir aisu isam chamna mafam sida changubani adugi de si bhaksang ase thena bani gole yes sir asiba masasi postmortem gi damakta tathako adugo taskit team do yam thuna mafam sida langna bako yes sir masigi matungda siba masadu postmortem gi damak thaki amaromda forensic science na mafam adugi oiriba piba madu mone yengsilam miyoi adugi masak takpa yaba karigo mamata leramdi masigi matungda asiba hakchang adugi photo kaplami amadi photo adu mafam kayada police na sai thoglami masigi matungda miyoi amakhakna asiba hakchang adugi photo thelibadu urami adugi matungda mahangna photo adu che adu poduna laki amadi college ki oja amada piram sidi najib ki natro mani sir aine lamida lakpada mahaki photo si thetunu leram masak khangdaba kanago makhanglegadi police ta pau pibi hadan sir matau karamna mahaku pau pikhi kedagi ai magi family gi number khangi magi family apokodo safik kawani ai call toraga phone to pick hello habiyo ai najib ki apokpani habiyo paras ki mafam amada asibak sang makhang leram karino habiri siba sa asibak sang ama leraga akhoi ga kari mari leina bagi adongadi mari leina dabasu yai adubu akhoi che ama khawfangi kari che no habiri siba che habadi photo haitare sir seng namta habiyo karino phangisi mafam asigi police station da chatpiraga asi bhaksang se adumna laklaga amuktang sag yengbiyo
ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯃꯗꯨ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤꯗ ꯑꯩꯈꯣꯏꯒ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯔꯝꯃꯣꯏꯗ ꯍꯣꯏ ꯃꯤ ꯑꯣꯟꯅꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯑꯁꯤꯕ ꯃꯁꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯐꯣꯇꯣ ꯆꯥꯏꯊꯣꯛꯇꯨꯅ ꯊꯦꯠꯂꯦ ꯑꯗꯨꯅ ꯐꯣꯇꯣꯁꯦ ꯑꯩꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯅꯖꯤꯕꯀꯤ ꯃꯁꯛꯀ ꯆꯞ ꯃꯥꯟꯅꯕ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯁꯔ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯣꯛꯇ ꯄꯨꯈꯤꯔꯝꯃꯤ ꯑꯃꯗꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯃꯥ ꯃꯄꯥ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥ ꯅꯖꯤꯕꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯑꯃꯗꯤ ꯃꯈꯣꯏ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯆꯈꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯤ ꯍꯥꯠꯂꯤꯕ ꯃꯃꯥ ꯃꯄꯥꯅ ꯈꯪꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥ ꯍꯪꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯈꯨꯠꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯈꯪꯕꯤꯕꯒꯦ ꯏꯟꯁꯄꯦꯛꯇꯔ ꯌꯨꯝꯗꯒꯤ ꯍꯜꯂꯛꯇꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨ ꯌꯧꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯣꯜ ꯇꯧꯈꯤ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯕ ꯃꯇꯝꯗ ꯄꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥ ꯑꯃꯈꯛꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛ ꯑꯃꯨꯛꯇꯪ ꯌꯦꯡꯕ ꯂꯥꯛꯑꯣ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯛꯂꯤꯕꯁꯤ ꯑꯣ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯁꯣꯔꯤ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯌꯦꯛꯅꯕ ꯈꯟꯅꯕ ꯃꯐꯝ ꯑꯁꯤꯗ ꯅꯠꯇ꯭ꯔꯒ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯏꯟꯁꯄꯦꯛꯇꯔ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯃꯗꯨꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯃꯍꯥꯛꯅ ꯄꯜꯂꯝꯕ ꯂꯩꯇꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯁꯤ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯀꯅꯤ ꯑꯗꯣ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯣꯝ ꯆꯠꯄꯤꯕ ꯌꯥꯔꯒꯅꯤ ꯍꯣꯏ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯖꯕꯅꯤ ꯃꯍꯥꯛꯄꯨ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯑꯃꯨꯛꯇꯪ ꯄꯨꯊꯣꯛꯄꯤꯌꯨ ꯏꯟꯁꯄꯦꯛꯇꯔ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯑꯁꯦꯡꯕꯁꯤ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯑꯁꯨꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯗꯣꯛꯇꯔ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯗꯣꯛꯇꯔ ꯃꯤꯁꯤ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯕꯅꯣ ꯏꯟꯁꯄꯦꯛꯇꯔ ꯁ꯭ꯇ꯭ꯔꯦꯡꯒꯨꯂꯦꯁꯟ ꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯄꯅꯤ ꯁꯣꯔ ꯐꯨꯜꯂꯒ ꯃꯍꯥꯛ ꯁꯤꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯃꯔꯗꯔ ꯃꯥꯅꯤ ꯏꯟꯁꯄꯦꯛꯇꯔ ꯃꯍꯥꯛꯄꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯉꯛꯁꯝꯗ ꯃꯦꯠꯇꯨꯅ ꯍꯥꯠꯄꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯗꯣꯛꯇꯔ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯇ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯀꯤ ꯆꯥꯛꯈꯥꯎꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯝꯕꯒꯦ ꯑꯟꯗꯥꯏꯖꯦꯁꯇꯤꯞ ꯑꯣꯏꯕ ꯐꯨꯗ ꯃꯗꯨ ꯌꯥꯎꯔꯝꯗꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯈꯤꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯜꯀꯣꯍꯣꯜꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯌꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯊꯛꯂꯕ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩꯗ ꯍꯥꯠꯄꯒꯨꯝꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣ ꯊꯦꯡꯛ ꯌꯨ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯃꯨꯛ ꯄꯨꯂꯤꯁꯀ ꯎꯅꯈꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯄꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯍꯛꯆꯥꯡꯗ ꯌꯨ ꯃꯍꯥꯛꯀꯤ ꯕ꯭ꯂꯗ ꯁꯥꯔꯀꯨꯂꯦꯁꯟꯗ ꯌꯨꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯗꯤ ꯀ꯭ꯋꯥ ꯐꯥꯎꯕ ꯆꯥꯗꯕꯅꯤ ꯃꯍꯥꯛꯇꯤ ꯆꯨꯔꯨꯞ ꯈꯩꯅꯤ ꯌꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯂꯥꯞꯊꯣꯛꯇꯨꯅ ꯂꯩꯕꯅꯤ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯗꯨꯅ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯋꯥꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯃꯁꯨꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯔꯒ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯎꯗ꯭ꯔꯤꯉꯩꯗ ꯃꯆꯥ ꯃꯁꯨꯅ ꯉꯥꯎꯁꯤꯟꯅꯕ ꯍꯥꯏꯕꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯌꯥꯃꯔꯨꯝ ꯆꯠꯊꯕꯅꯤ ꯍꯣꯏ ꯆꯥꯔꯝꯗꯕ ꯌꯥꯏ ꯊꯛꯂꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯐꯪꯂꯤꯕꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯥ ꯌꯨ ꯃꯔꯥꯡ ꯀꯥꯏꯅ ꯃꯁꯥꯗ ꯌꯥꯎꯔꯝꯃꯤ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯁꯤ ꯏꯟꯁꯄꯦꯛꯇꯔ ꯏꯆꯥꯅꯨꯄꯥ ꯅꯖꯤꯕꯇꯤ ꯌꯨ ꯊꯛꯄ ꯅꯠꯇꯦ ꯏꯟꯁꯄꯦꯛꯇꯔ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯐꯥꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯝꯇ ꯋꯥꯕꯤꯔꯨꯅꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯐꯥꯒꯅꯤ ꯑꯁꯨꯝꯅ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯀꯣꯜ ꯔꯦꯀꯣꯔꯗꯁ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯂꯧꯈꯤ ꯀꯣꯜ ꯔꯦꯀꯣꯔꯗꯁ ꯌꯦꯡꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯤꯖꯤꯟꯕ ꯌꯥꯕ ꯄꯨꯝꯅꯃꯛ ꯊꯤꯖꯤꯜꯂꯝꯃꯤ ꯀꯣꯂꯦꯖꯇ ꯂꯩꯕ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯖꯤꯕ ꯍꯥꯏꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯃꯛ ꯊꯋꯥꯏ ꯌꯥꯎꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯣꯂꯦꯖꯇ ꯀꯅꯥꯒ ꯅꯨꯡꯁꯤꯅꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ
Hina Mizra kouba nupi amaga nungsinei haiba khangkiram. Hina Mizra. Housing matamgi masak matau fazarabi college asida chang kholabi adugumlaba nupi amorabi. Matamadu da Hina Mizra gi number police na loki. Hello. Kana sibu Hina Mirza gi number ubirabra. Oh mani kana no call to bire sibu. Ai adom na leriba jaga asi police station nagi. Kari habige daba. Kari haiba haibabu adongo mari leinaba college ta larik punna taminaba Nazib asiba chang wena fangi adong khambibra aw ai ta di tajare ado magi misi duga ai ka kari mari leinabagi oh adongo mari leinara manupa masiba matamda adongo mari leinaba si ekhoina mukta khidro inspector maga iga kainabadi tha ni muksure ado mahana sibaga ai ka kari mari leinabagi mahana sirabanina nangna maram orga siribra nanga maram oidena siribra haibadu de khodi thiba tabani sorry inspector ai di maga kaina khrabani na magi maram dai wakan khan ma sangdaba aduga mahana siribido madugi maram so ai di khangdaba aduga mahaki message ga ingon wahang paungani haibadu ai di amna ngapa ai gi di mari leina dre hajariba atopa mari leina basing hangbi gadra Hina Mizra aiko gi nupi police ki team lai wangang ba yae dana pangangang su dogon police amana call torogli basikari gi damak tano habdo nangna khangbuga loina na case asigi matang da ngonda chingna balai athubu matam da police station la ka dabani asumna Hina hariba nupi ese police na koki I am the changjaro pe agadra changbiro inspector ai Hina gi maman sina gi chanopi Hina ne oh yam nungare mama su lengbirakpa latang phambiyo inspector akoi phambagi mathok tadi adomna khangbining basingdo adom akoina lepling asida dum hangbiyo akoi thabak yamna chile siguma kari su kanada thabak sida akoi bu chena laga ngale to wahang pahung to bodi akoi pamdi case asigi matang do wa phawba hangdri yam takhat pagi wani tasena mihat pasino ne torijalo inspector madugi khudam sangdam na khodi kari lebage Sidia yam kieng bai wani nya khudam sangdam haibabu aikhoina thigalagli basi adugo masimadi kho thigalak pasi da kari gumba nakhoi chenaram batarabadi nakhoi ngasi mukli bado madugi chap chapa pokum pine na bagi dama police aikhoi gi naktale inspector masi aigi mane adum na ngali badu kari yes ai Najib ko matam kharmari leina rame atubu Najib oramdre haibadi Najib oramdre haibadi mahaki asiba hakchang adu leiramba adugi phalangda sumniram nangna kaidongai da kana gumba amana nang oibe yaro wahi asi phalangde iduna thama wahi adu adum ni biribro inspector madugi wahi duga aiga kari mari leina bage phone kan gano hanglibo hang asigi pakhompi mafam masida aina thabak torokadagi haujuk phawbad case listing amaga chathukki mathakta solve tokhraba adusu tamthiba mine khangbangam daba case kya ahobadadi mara laiba singsina aina tobani kana so hairu loina ma khangde ude adubu mamai thangda mana tokjukhiba maraldo yajarkhiba ngakta adomna landaba sengborabadi asengbo wafam singdo haibiyu kari su kaiba laiti adubu aseng basing ado haina na buhona bada cooperation police ta pibiu inspector akoi gi haibiya ba haijakre ai Najib ko matam kharmari leina rame adubu madi aina khalubdo madu oiramti madugi maram haibabu ai maga nuksina rakpadagi magi mong syam haina rakti masidagi aina mabu lapthok honaki madugi matung college ta noma Najib ko ige thinaki hey Hina antong ekho kaino kaidoroge nangna aina to phone ko dimang nangna paida wi maram kaigino aibu nangi kanano nangna phone to gosibu aina dum paiga do bune haba lebraba hey nanga gi meri lina se ke sore college ta sida nanga iga thingna badagi khangna to nanga iga mari lina ribe natro Najib mado aige soibani nangdi
nang oiramdre aina khalubaduga nangna tawtorpase kyam khene aduga aidi nangna loroga leibano pisunati nangsu pakhang ori actually sabi ori pakhang ni sabi ori ngeda magi lambi aphabado adu khalaga chakadabani adubu aina nongoda khalubado madu onarambana aina nongoda respect toningai karisu leiti haujiti nang ai breakup leirena nangsu nangi lambi da dum chatkhro aisu ai gya pama lambi de chalage aduga lambi da thengnabada hi hello si kaunaraga lori mi loini yengnare ai kisu ijat khete yengo ai chatki ai chatpiaroi nang ngodu shitana ngangi du karino nang nu hondok ni kan hondok pa nang na nung sininga kan deita nung siba nang ge pama thungnana lebagi dema aduga nang na ningsing ba mikuptana ai bu ningsing laga nang na nung sirakta ba mikuptana ai mira yabro naji as yare ba madugi wari do anga mo sagi wari ni ai chatke thado ai gi lambi thado chatpiaroi nang na karigi de mokto nang na ibu mira riba wapamachi haidri phoba mapamachi thaduktuna nang na chatpiaroi naji anga mo sagumna togunosi kanada bawani karino kayuno nangsu kanu hono aduga ai gi ponsi da sunang ne yela kanu nangi ponsi da so ini yeloi se hanto ai chatke hina pai nang ne bu singna ba ai nang bu nusiduna ngasi pokpo khangni bari nangi sokna ba aina ngasi pokbadi toktre adubu aina sauruklabadi aige sobu phataba ngamdaduna nangina thakte ni chitharak pasingdo nangni yengba thamani pai khang inspector asumna magaiga matam kharmari lena ramadu kaina kiba matungdagi lambida thattuna yu thakchalaga angau ophaigum engonda karimna ba horoki aina khalle aina mabu nungsidre miraire harabasu mana mi amo asengbu oiba taragadi mahang ibu respect topum thoe natraga haijabu oirabasu ning thizana taibang mi ne chatnariba mong sida mahang engonda haijaba yaidana adugu ma haijaba matalekiti khwaidagi ngakpani onchilaga college ta mi udringa da igi mangda thattuna gunda tawba aibu lemna tharoi aibu hatkani oh wapam singa du mahana haibagi da mang nangna connect toraga ngasidi na jipo hatkre haibna natro inspector adomna case asigi da mok mara leba mi thibo ngamdraga khwaidagi naknaba tinarama mi singda onsilaga dandi pina nam honabado aingonda di yaro aina na jipo hale habagi nakhoi da kari evidence lerege kari witness kari sakhi lerege ba aisu larik tame aibu nupi amani haiduna hektamok yarani haiduna panga haijan batogun aduga case asidi yari makai aibu chena dan mohna bihu aina thamoi sena hari nazim sikiba ainu ngaiti adubu mana sikiba se aigidi mari leinati aduga mak afoba mi amadi nati aina khanmada mana siribado mana tawjarubagi maral soidana phangboramani ai chalukhige yaradra asumna hina chatkiram masigi matungda police na gokle yes sir masigi nupi se yamna hising manupi amadi wari masak matau phajai chung phiran chai lari khai adugo wangang busu yamna case asida mahak chenarum loi haninga leti akhogi mi thadolaga mahana kari tori kadai de chali mona khano bhono yes sir masigi matungda mama mapa angak poiki mai masing tamna ne nabagi da mayum thadokduna chatkhraga phone switch off laikhraba matungda sibhaksang oina leiramba haibasi mama mapana kari khalugani adubu najib pukanana haliba madugi matangda aseng makhangba pamki masigi matungda police na college ki oja singunaki amadi mapa safik da pau pirakhiba college ki oja aduga unarami sir najib pumuna khangbi aidana agoi tajare magi maramda kariguma khar khangjagi inspector najib yamna phaba mi makang lairik la suda thawai yaubada natana mahak matam chana college lakba aduga mahakis last year ni mama mapa gi ningba thungna na bagi dama mahaki mangla na madile satra mayam dagi tongale adubu sir najib na siba matamda mahak
masada alcohol chang yamna wangna leram kari akhoi mang dadi mak nomata alcohol season badi manti hoi sir adubu ma kesi baksang adu dadi yogi chang yamna wangla me ma karam mino ma kamdo yabdo madu khangni bagin inspector aina hajari basin mahakna migi damok mangna ba thabak togani habai thajati adubu mahaki mamana ba sok haiba ma lebani monda hangduna kari kari darkha leiba kari kari mari lena ba sing khangbiu oh asoki number lebi bro sida lejare sida lere masigi matungda asok unarami sir ai maga yamna lunatini adubu mahaki misiese mahapu kanana halibano haibadi aisu aina chingnaba kana mata leiti adubu khoina tabada hina kauba mahaka nungsinaba nupi ama lei hai matam kharagi mamangda mahaka break up tawre hai hina amadi makhoni gi mari matangda kari khangbage sir makhoni yamna nungsinabani adubu makhoni tha kharagi mamangda makhoni break up tawki nongma maga iga mahaki kada pulle haibadi atai ni sapusa kari inspector hoi akhoi ibani magyu thaki mahaki mung manuna di kwa phawa chadi hai college ke ojana so mahagyu thakte hai aduga songna di yu the hari mane inspector mane yu thakpa kana amasu khangande asengmane ma yu the adubu maga iga nong yu thakpa matamda mahna hina tha call tok adubu hina na phone su pai pai khidi as yari babai nupi amagi dama phone pai draga mi thabak chin bagi orangani ke dorge natia sok magi se ibu shitabane magi ga patat par makhi nuksinabane adubu aina college ta sulambi thatpa matamda ai lambi mata chalo masu magi lambi mata chale aingon phone hairakibane adu yare mi ngasai ga di call tawde yu thakchal kan call tawri do nupi ne khangmani maduna khoigi lamchat tu loina khangkini ke dorge asok mana ibu mi rai bado ai yamne ganing the magi to karen male as yare se nupi gi wabu ke dorge khoi larik tami ke dorge matik chaba mi oiro lore adu gi matung nupi du mathana la khadong ni yare nang ka shuna ta nupi du gi mata da dum chakat tawdle yare phone tawro no se asok ai lemna toy mana nuksini mo matam da nuksiba mana pamdrage thon do pa yabro aibu sana polo as yare mi inspector asumna no madi maga ga pun mada hina ki baleki adu di mana wari saneba nupi do hina mirja hariba nupi asidi soidano ware ko sa hina hariba nupi dani ke sasida hina bu jenera moidabu gi maram se kari lebake masigi matungda police na hina onarame nana kari gi damakta na jepu miraibna inspector case asigi matangda ibu police station sida numi kani kauki dorige hina case asiga chumbalang lalang jin khangdriba phawbadi nangbu kauki basuye no inspector madu ini yaba ngamo aina kyara na haikre aiga najib ka mari leina ba tokkiba yamna kuiri ina madu nangi wani madu nang khaki uiba wani inspector aigi punsida najib nattaba topa nupa lai habase adhom su khangbiyo kari najib nattaba laiba inspector aina najib nattaba topa nupa manung sinaba yade haiba IPC ge karma section da yawbage najib ki wa tokro aduga aina hoje khangnari banu pa sigi maram da su magi maram dor su tokro aina nupa manga khangnara basu mado aigi hak ne ai le sabini afaba nupa punsigi aigi khonglo oina chatmene ga da nupa do aina khanma matamda mado kana mata ki hak nati police na koina aiga chana ga da nupa na koina thira ga pira ga da nati aina khangna ning nupa khangna gani karamba IPC gi section da nupi amana nupa mari manga taru khangna ba yate haiba lebage hina narong leina wayam nga case asida nang chenaram loi haninga leiti inspector hapchalo ishalo nakoina thiba phangdrabani na aigi mingdo hapchalo mana do lo adu baina haini ai
Najib nattaba topa nupa amasu khangni Suraj yamna phaba nupani engineering tobani thaba phangni aduga Najib ka yengnarubadi Najib ti lukha kumani adubu aisu aigi punsigi dama afaba khongthang ama thangmanina mabu tarai mirai bu nungai tabadagi matam khara aina mahak su honaba yaba honarakadra haidunu khanmani adubu Suraj ki mamangdadi Najib karisu oidi aduna aina aigi punsigi damak afaba khongthang ama thangmanina aina afaba khongthang thanglinge gi matamda aina maguma karisu nattaba mi ama halaga aigi punsida dak thamgadaba nupido adudi ainati ai afaba ta punama khangi aina maguma tumit kanga ma halaga aigi punsida awaba chitheng phangdau saru kari aina ma ba halugadaki Inspector punchi haibase muktani hinglingegi matamda ahubada kharwara basu magi punchi lambi da nungai yai fanana namagi tamukdane taipa miyoiban honarise kana su fataba to pam uram aibu namduna nakhoini ira lebi da hana bonarido kari sungamo aigi punchi gi personal life ta yamna et papire hina nangi mai thongda wangang na momo nokpa makha gauri masina khoi buching na hali angakpadi nanga nuksinara manupa ama lekhidabada nangi na sadu da nungai tabagi mami amata tatri masina takpadi thaudu asida nangbu chenaram lo haningai de leiti Inspector aina lalu dabanina aina achuma ngakta tobani achumba tobanina achumba toba ingonda aran bhai jalakpadudi ai nokpa tabani achuma ngakta toba mi dadi mina aran bhai harakpa matamda soidan nokari maramdi ai lan kidi aduga aina toksu tokide aduga aina kari gumba amata su kiningai leiti kifam su thokti Inspector gi singnendo ai khangjei thaudoga si aina pangthokpani haibi yana nanabagi dama nakoina koithok tuna hanagi honarbe singdo ai loina khangi adudi nangna Najibu halibro Inspector hana sumamang thakta tarara khana hangkre aina ngasi sukhum aina hatte aduga kayara khanglabasu aina dum khungani aina hatte ina oidaba ngang ba haibase pakhum nati oidaba ngang mana wahang kaya amasu hena thol chahi ani nungsinabagi mari leiraklaba bahana ngasi lekhidaba matamda nangi mai thongdu nungai taba machet amatu udabase masini khoina ngaglibase Inspector achumani aina maba yamna nungsiramani adubu mahaki angau ophegi modo nomo gi henjelaki aina college lakpa matamda college tamana lambi da thattuna aibu thattuna kihanki ina ngakho naji lambi da thatkano se hayoba matungda nang samaina tawroroi namta hayoba kari gi toroituba nang nebu sananinga ba sanaba nungsininga ga nungsiba hundok ninglega hundok ba yabro aibu nang minamba nang naibu minamba Suraj haiba natro nupadu nang sunupadu khange Suraj Mishra software engineer ni aduga ai maga yamna toina uni nang di kari orige hauji matam sida nang bu kari orige ba nangi da makta ina lepki ba nang igi nuksina duna chahi ni ina lakhi ba se nang krai su khanda bugi wani ne mado wari gi wani Najib punchida di wari ni yaroi thaudokna thabakna mangdu utkadabani kharino nang ningonda watpa leiri khalise aigi yum lei nang igi luhongbada nang igi lemina matamda puna nungaina lemina bi Najib leina nanabagi dama yum haibadunu kwade gi maroi banati soron bhai bama changi sorona nanabagi dama paisa changi adubu nangi punchida di hariba singdo amata leiti aduna chinda nungsinaba wakhalna bhabna sagalaga nungsinaba haibadi di oibe yaroi asengba nungsibadi tung koina punchi chupa lengadabani asengba nungsiba haibasidi nasib punchi sangna chatgadabani nungsinabadi ngai khaktagi nati nangna khalibadudi ngai haktagi apamba ngai haktagi nungsinaba khara khaktagini madugi matungda nana khudong charaktrabadi laibakta tamlamlabani haiduna
खदांग मेतुना लेखिनी मदुनी यारोई नुपा नुपी अनिगी मरी हाबसे चुमनगी नुक्सिनबा याति शक्ति पांगन होनबा सेल थुम मसी पुनमक्सी संगे अदुबो नंगोंददी हारिबसिंगदो अमत लेथि अदुदि नंग मुद खरा मदु पुनमक्थो अइना लोइना पांथोप ngangani हौजिते इन नंगोंद हारि अइ नत्रक सुरस अनिसकी मनुंग कना पामी नसे आइदि सुरस ओइना खले मरमदि हौजिक सुरसति मतिक चारे नंगदि करिमतो ओइद्रि अदुगा नंगी मौ मतो इमान मानना निसादा लाइचुरग लेबा थबक सुनिंगदबा अदुनदि ओइबे यारोइ पुंची से भागी नती असुमने इंस्पेक्टर माना हायरकी सुरसमदि आई इबानी सिगी मनुंगदा करम्बा खनगिनो हायदुना माना हायरकी अदुबु अइना सुरस खनखिबनि मदुगी मतुंगदगी मागा इगा खरा खरा लेनरम मरियदो अइना लोइना थदतकी अदुबु महागनदि अइंगोंदा अयत पके आपिकी अदुबु अइना इग्नोर तोय अइना दुम ngakthoktuna chale matam amada maga iga nungsinarmani khanduna aina dumag yaduna chale adubu aigi thamosinadi maba nungsiba haibado amona faukiti magi damakto saina khankiti lepsu lepkiti maramdi aina khalubado aranmani oh nana khamung ngamdabadagi nangondi gele haiduna nanu khonik torga mabo halaba natro inspector hojiti wari sing si taraga aigi awaba se khangbi kedra haraga onsinuna aina hatpane aduna ingonda direct eta hairene karigi damuktano nani ingonda ira leiba ta haningisi ha karigi damuktano ba aina nasipo hatti hairabasu ingonda ta hanabu honarisi karigino honaba nati nangna hale habado aikoina khangbani na chumbudu puthongnabagi dam honabani oh inspector nakhoi gi sidi aina sungla landrabasu nakhoi gi komna nanabagi dama aibo arana tahanbagi wani ni hari sinadi nangna hatpro aikoina bo haidri nangna na haijari sinadi nangna hatpro kana roida aseng busingdo aikoida haina bono mathong na laiba kya ponma loina tekki bangat asumna wahang pahang lora matungda police officer aduda police personnel namana hairaki sab gokle kaile sab CDR gi record matungina September ki tang tarada Najib ki mobile da number mo call aki sir number du dikhangabra sir number du dikhangjare adu ba sab ekhoina call to matam da number du switch off le adu ga sab number aduga call toruk liba phone adugi IMEI du amona sim aduga pundana le yamna phare adurbadi kari kari thorong le sab phone adugi IMEI di yengwa matam da double one loiba number adu season nadringe da atopa number am khak season armisa hariba number du call to matam da Raman ko bu mi amani hari sir Raman adu di ma ge address khangaba sir Patna Bihar dani pare adu di ma pu pick up tawno batawsi yes sir masigi matung da police mapam adu gi lake amadi Najib ki phone da iroi loina call tawrak lamba double one loiba number aduna seasonaba IMEI mapu adugi yum thiraki masigi matungda mahak police na faki police na far matungda wahang hangki oi matam kuirabane khune thirisi nangna seasonaba number double one loiba number ma haplaga call tawraga Najib ko bami ma kokthoki madugi matungdigi Najib asi baksang wena fangki adubu double one loiba number season akiba phone ado ngasi fawba to pusim amata haptri adubu hairiba double one loiba number adu haplaga season nariba phone adugi IMEI gi number digi nahaki number si khangkiba double one loiba number si season adringe danangi number si season 9426999664 sinangi number natro manisa adubu sir hairiba handset si dai season kidabu kuiri nangna season adabu kuiri de kari season nadre de kari sir masidi akhoi imanaba Imrana noma ingonda mana lawkibani kari hare lawriba sab mahaki phone adu yadre adu aigi amanba handset leibra amukta piyu aduga mahaki phone adu yabaga aigi phone amanba du pirakke haiduna mahana lawkibani Imran haibadi sab akhoi yum paringda dum leiminabani okay gokle yes sir Imran pick up tawno bachal
असुमना पुलिसना इमरान की युम लाखी मतम अदुद इमरान की युम अदु मी अमता लेरमदे लेकाय की मियो सिंह हंगबा मतम लेकाय की मियो सिंह थंगनरिब लेकाय की मियोय महाकी ममानब अदु पुलिसना फाखरे हाइब ताबदगी मखोय इमुंग मनुंग अदुद लेरिब नुपी अंगांग ममा मपा मयाम मचिमनाव यावना पुलप चेनखरे हाइब वाफम असि पुलिसना हाइकिरम मसिगी मतुंग द पुलिसना तोंगान तोंगान पटना की लेरिबा रेलवे स्टेशन बस की स्टेशन सिंगदा अतोप लमद चेनबा यादना ननबगिदमाक मखोयगी फोटो सिंग अदु लेकायगी मियो सिंगदी लौरगा चाइथोकलमी अमदी पुलिसना मखोयबु हाई सिंगना फाना ननबगिद होनकी मसिगी मतुंग द रेलवे स्टेशन अमदगी इमुंग अदुगी मियो सिंग अदु पुलप फाकिरम पुलप फारब मतुंगदा ममा मपा सिंग अदुदा पुलपना फारब सिंग अदु तोंगान तोंगान थमलमी मसिगी मतुंग द पुलिसना मपादा हाना वाहंगी फरसु फत्रसु नचानुपाना थौदोक असिदा चेनरे खंगदी पुलिस ता चंगलगा पाउ पीबगी महुता इमुंग असिगी मिसिंग पुरुगा चेलिसि करिगिनो मदो आइन ददि मी हात पे यावबो कोइ इंस्पेक्टर अखोइसु पुलिस लाक्तुना मफम असिदगी इमरान की ममानबा महाक फाखरे हाबदुदगी इबा पखनदुना लेखि अदुबु इचानुपाना युम थादोक्तुना चेन भोनकी इचानुपा हाइदि इमरान युम थादोक्तुना चेन भोनकी करिगिनो नंग युम थादोक्तुना चेंगे तोरि कइगिनो बाबाजान आई युम थादोक्तबा यात्रे करिगिनो मनंग युम थादोक्तबा यादे हाइसि आई नसिबु आइना हातपने करि नसिबु नंगना हातपा माने आइना नसिबु हातपने इमुंग असिदा लेफम चाफम अमता खंगदे अमता चले नसिब आई नसिब हाइबा मिंगसे आई यमना खिरे महागना मरम ओरगा आइगी मिचै ताना नमगिदमक इंगोंदोगी मदुदगी आइना मागी पुचिबु लुसने नमगिदमक खोंथांग जैना पांथोकिबन असुमने इंस्पेक्टर महाग युम थादोक्तुना चेना भोनकी अदुबु अखोइने युमदा लेहौरबदी अखोइसु अवाबा ताबा तारे हाइदुना अखोइ पुलप चेलखिबन पुलिस ता पाउ पिरगा नचा फत्तबदुगिदमक्तदी पुलिस ता कोऑपरेशन पीगे हाइबदी लेतदना नचा मिहात पासिगी मतेंग पांगनन नमगिदम होनरिबनीने मदो चेराक फंगलोइदबगी मरम लेति मसिगी मतुंगदा इमरान का अमदा पुलिसना ओहंग पहरम ओय अशेंग मसिंग हायो करिगिदमक्त नमानबा नसिब नंग हातपनो नमानबा नसिब नंग मतुकनम हातपनो हायो सब ऐना हातपनथि मादे एगी मानबने ऐना हातपनथि ओय नचिंदु थिनुने मारे ऐना हातपने नसिब ऐना हातपने नंदी नंग ओइना लेयु खनामतना नंगबु ओइबे यारो वाहै अदुमंगने नसीब न सिरिबा पारस की मफम अदुदि इरंबा फकलांग अदुदि इरंबा वाहैदो मदुमंगने मदु करिनो सब ऐना सापु ओइबे यारोय अदुगा सापना सोइबु ओइबे यारो अदुना नसीब ओइना लेगनी नसीबना खनामतो ओइबे यारोय अदुगा ऐना नसीबसु ओइबे यारोय ऐ मदुगी वाहिदु सेंगना हायुने मदुगी वाहिदु सेंगना हायुने हाइदेगे सब ऐ खोपक्सि चटक्त्रिनिला मदुगी वाहिदु सेंगना हायु करिगे मुक्तनो नंगी नमानाबदु नंगना हालि बमन करिगिनो सब अखोइ पुनम मफम असिदा लेमिनाबने अदुबु मराइबु फबा मी मोइकी लाइरिक लासु फना होरकी लेखाय असिदा लेबा मतमदा मिपुंग खदिमंगना नसीब की मतौ तमजौ नसीब की मोंग इलु आंगांग खुदिंग लेखाय असिदा ममा मपा सिंग मचा वारकपदा नसीब की ममिंग पनपनदुना ngang saki adubu aigi mungda no khwai digel aigi popana nasib ti adu tokre nasib na mana adu phangre nasib ti mi oikre matam punamakta nasib ai to phama mata khangki imung asida ising gilas ma thaknabasu chak su khom ma charabasu aigi popana nasib ka changdam na duna aingonda du mangang tu na leki
nasib yumda laki imung adu da mahak ek lakpaga aigi ima ipa ichil ina opono mana mabu yamna thagale mahak su yamna nungai ki mahana changlu mafam khudimakta mahang afaba mi oibanina mahak pu thagat pado mahak su napan ka ki imung asida haw athum cha lolabasu mahak laklabadi cha lol yumda khoina cha matang thake harubadi thabuk suningdi larik padi nasib kumna tawdi ngang cheiba thaklabasu charabasu khonthi adubu nasib laklabadi ibungo nasib ibungo di mini wangna thagan piba aduga mahakna chanaba thaknaba imung asidagi puthoktuna chaba mahak laklaga khare hele aduga mahak laklamlaba matungda ngang sakpuduna khare hele hengona masigi matungdagi nongmadi aina wangang luba matamda aigi apokpa ipana aigi chinna sida khopakna thajinki thaksi ka sinaidaba yengo nangina maraba sengo chap manana school da larik tamminariba chap manana nongwadagi numit tababu leriba nangna na thibong yu khara thakjalga leiba aduga yengo nasiboidi yu thakte khani chade kwa chade nangna kari nongwadagi numit tabo ekhudigi pesha loba ya changbadi yu thakba mi machadi yu thakte ne ha mi machadi yu thakte ba yengo thabak amasu phangi sarkar gi thabama yengo tinabane nangdi kari orige ba baba mi gi marai ba ki wari nasim no uning musu isan aisu aigi punsini aigi tongan bale kari baba nachin ga chu khumdana leine mi gi masa sina torsi yengo kaka ai imran ga sai photo thokcharuge ai lakpasida khana chena basi thokpasi nungai taba ai puthoga thokcharuge toyo migi macha sina ngangi sio wahai wata bebar nangi apokna pa da phaw nang bebar leitene aina no da furga nakhut adu ningo da hange tawine minnai macha sidi inspector asum na nganga chaiba ai yamno wana khangi adubu nasibna sarkar gi thabak ama phange haibadudagi nasibna kanna honabadagi college tamna bahangno honabadagi sarkar gi thabak ama phangi thenglabusu thengna nasib bahaksu sarkar gi thabak ama phangbadu dharaujaki adubu bahangna sarkar gi thabak phangki badudagi imung asidadi hanadagi nasib panduna ibung ngangbadu amuk hena double loan sillaga ingon ngang bahorki maduna maramuraga tumpham safam leifam safam mata khangkidi sigi matungdagi nongma aina call tok nase imra kari lere nangdi khoiga loin kaw krama lene kaw di kino nongai ba paw matai na ho imra ai thabuk phangi ai yamwana hona bani masina maramuraga isu nupi maka khangna jabani thabak tawiga tawdega adu haujikti aisu thabak phangabani na ai sen thokloina mana wabado aisu magi mamangda thabak amuktati tawge dan honabani adu haujikti aisu thabak tawre adu phareni nan call torpa bu kari hage nasib thabak su tawromnina party mta tawsidana noi leriba jaga aduda I lasu lake aduga ai imanaba keno su yaurake banti ka iga lake party ma tawseba adu karawai de lake aino akhoi de dare lake ro aidi barada ni in lerise barada di nungai ro yu thakdo keno tawsi paraski amanma building do adi do khilake o phare ai loi silamagi law adudi sumna inspector lekai miya mangdani yu thakta basaba mana pa basaba ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯅꯨꯄꯥ ꯃꯉꯥ ꯇꯔꯥꯒꯤ ꯌꯨ ꯊꯛꯂꯨꯔꯒꯅ ꯈꯣꯡꯒꯣꯏꯅꯕ ꯃꯍꯥꯛꯅ ꯌꯨ ꯊꯛꯄꯅ ꯃꯁꯤꯡ ꯂꯥꯡꯉꯝꯗꯅ ꯊꯛꯄ ꯑꯗꯨꯕꯨ ꯂꯩꯀꯥꯏꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯄ ꯅꯨꯃꯤꯠ ꯑꯗꯣ ꯌꯨ ꯄꯤꯊꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯒꯤꯁꯨ ꯅꯁꯤब yu thakpa loriga tap tainga holaga bantina makhong makhut phalaga onsilga ina magi makhori du miaga aina hat Imran kaino nang tu jaga ro nang na thamak to ba aina miwa ta ba nang na faboya aina miwa ta ba
ꯑꯩꯅ ꯌꯨ ꯊꯛꯄ ꯑꯩꯅ ꯃꯤꯋꯥ ꯇꯥꯕ ꯅꯪꯅ ꯌꯨ ꯊꯛꯄꯅ ꯀꯅꯥꯅꯁꯨ ꯈꯪꯗꯕ ꯅꯪ ꯂꯩꯕꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯝꯗꯧꯏ ꯕꯟꯗꯤ ꯏꯝꯔꯥꯟ ꯃꯤꯂꯥꯅꯤ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ ꯉꯥꯏꯈꯣ ꯐꯛꯂꯥꯡ ꯑꯁꯤꯗ ꯋꯥꯍꯩ ꯑꯃꯇꯪ ꯏꯔꯕꯗꯨꯅ ꯊꯝꯒꯦ ꯀꯔꯤ ꯋꯥꯍꯩ ꯏꯒꯦ ꯍꯥꯏꯅꯣ ꯃꯗꯨꯗꯒꯤ ꯅꯪ ꯑꯩꯅꯤ ꯈꯪꯅꯕ꯭ꯔꯣ ꯅꯠꯇꯦ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯅꯪꯗꯤ ꯅꯪꯅꯤ ꯅꯪ ꯀꯅꯥꯅꯁꯨ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯋꯥꯍꯩ ꯑꯁꯤ ꯏꯗꯨꯅ ꯐꯛꯂꯥꯡꯗ ꯊꯝꯃꯝꯈꯤ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯪꯅ ꯁꯨꯅꯤꯡꯗꯕ ꯅꯣꯝꯅꯤꯡꯗꯕ ꯅꯪꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯅꯃꯥꯟꯅꯕꯗꯨꯕꯨ ꯅꯪꯅ ꯍꯜꯂꯒ ꯀꯔꯤ ꯂꯃꯟꯅꯣ ꯅꯪꯅ ꯈꯨꯝꯂꯤꯗꯨꯕꯣ ꯏꯟꯁꯄꯦꯛꯇꯔ ꯃꯥꯗꯤ ꯃꯥꯅꯤ ꯑꯩꯗꯤ ꯑꯩꯅꯤ ꯃꯥꯕꯨ ꯑꯩꯅ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯩꯁꯨ ꯃꯥꯅ ꯑꯣꯏꯕ ꯉꯝꯃꯣꯏ ꯑꯣ ꯑꯗꯨꯕꯨ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯅꯪꯗꯤ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯍꯧꯔꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯅꯗꯤ ꯃꯤꯍꯥꯠꯄ ꯑꯣꯏꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯃꯁꯤꯃꯁꯨ ꯈꯪꯉꯨ ꯅꯪꯗꯤ ꯅꯪꯗꯤ ꯃꯤꯍꯥꯠꯄꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯤꯍꯥꯠꯄ ꯅꯪꯕꯨ ꯑꯣꯏꯕ ꯉꯝꯂꯣꯏ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯤ 292 ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯀꯔꯤ ꯇꯝꯁꯤꯟꯕꯤꯕ ꯌꯥꯕꯒꯦ ꯕꯤꯍꯥꯔ ꯄꯠꯅꯥꯗ 2017ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 10ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯈꯤ ꯑꯐꯕꯇꯃꯛ ꯂꯧꯁꯤꯟꯕꯤꯌꯨ ꯐꯠꯇꯕꯗꯤ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ ꯁꯅꯥꯂꯩꯄꯥꯛ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ 292 ꯁꯨꯕ ꯇꯥꯡꯀꯛ ꯊꯧꯔꯝ ꯂꯥꯟꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕꯁꯤ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡꯅꯤ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯑꯣꯏꯅ ꯃꯈꯜ ꯃꯊꯦꯜ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛꯇ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯊꯪꯒꯤ ꯄꯦꯖꯇ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯑꯅꯧꯕ ꯏꯄꯤꯁꯣꯗ 1343ꯒꯤ ꯄꯥꯟꯗꯝꯒꯤ 3ꯁꯨꯕ ꯇꯥꯡꯀꯛꯀꯤꯗꯃꯛ ꯄꯨꯡ 1:30 ꯇꯥꯔꯛꯄ ꯃꯇꯝꯗ ꯂꯥꯛꯄꯤꯌꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯑꯣꯏꯅꯗꯤ ꯐꯦꯁꯕꯨꯛ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯂꯥꯞꯊꯣꯛꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯁꯨꯔꯖꯤꯠ ꯈꯨꯃꯟꯆꯥꯅ ꯈꯨꯔꯨꯝꯖꯔꯤ